PUK NOIBA Masi Oihanlakpa Yaba Maram Sing Amadi Hantha-hannaba pambeising PUK NOIBA haibasi yengbada fajahandaba khak natana aikhoigi hakseldasu achouba potlum ama piribani. PUK ta lairiba fat sing asi yamna nungnangningai oiba lakna fanaba yadaba visceral fat sing ni. PUK ki fat manghannaba hotnaruraba miyoi khudingmakna masi aduk hakna araiba thabak ama natte haibasi soidana khanglamgani. PUK ki fat manghannabagi pandam adu fangnabagi damak thawai haksang yauna amadi pukning chap yungna leptuna hotnaba ama changi amadi yamna kathokpa amasu mathau taba yai. Adubu pumnamak adugi mangoinana aikhoigi pukta noikhalakliba asi karigino haibasi hana khangminnasi. Aikhoibu PUK noikhalakpa yaba masaksing amadi masidagi ngakthoknaba natraga PUK NOIBA hantha-hannaba pambeisinggi matangda khangminnasi. Ahanbada trans fat haibasi aduki matik hakchangda sokningai oi. Fat chaba haibasi aikhoigi hakchanggi damak maru oi. Adubu hena maru oiribadi karamba makhalgi fat chagadage khangba aduni. Khudam oina hakchangda khwaidagi hena kanadaba fat singi manungda trans fat asisu amani. Masina PUK noikhalakpada natana hakchanggi arumbasu hengathalli. Masida sunatana fat makhal asina miyoi amabu kumpuba laina sing khudam oina cardiovascular disease sing diabetes cancer amasung atai kaya ama nahalakpa yabagi chang wangkhathalli. Trans fat asi bakery gi potlam sing amadi packaged product sing da fangi. Maram aduna PUK ki anoiba hantha-hange hairabadi trans fat ki chang wangna yawba chinjak sing chabagi chang hanthagadabani. Masigi mahutta fiber marang kaina yawba whole grain product sing amasung nutrients sing amadi mineral sing ningthina yawba mana masing sing oina chagadabani. Ani subada yuna PUKta fat lehelakpa yai. PUK noihannabagi machak singgi manungda yu thakpa haibasisu ama oiba yai. Alcohol yawba drink sing asibu empty calorie haina toina kaunai. Masigi maramdi yuna aikhoigi hakchangda nutrients singdi yaudana calorie khaktang pibanani. Masina visceral fat ki chang yamna paikhathanbaga loinana BMI su wangkhathalli hairi. PUK ki fat hantha-hannaba hotnariba miyoi singna masa adu yu thakpa miyoi oiragadi khudakta thakpa tokkadabani natragana tapna tapna hantha-handuna toknaba hotnagadabani. Isagi khaurangba adu koknabagidamak yu thibagi mahutta ising oina thakpa yai. Masina PUK thalhanbada natana yu yawba drink singa manadaba mawongda matam hena sangna hydrate oina leihanbasu ngamgani. Ahum subada sedentary oiba punsi marel amada leinabana PUK noihanbagi chang wanghanba yai. Karigumba aikhoina phamduna hiptuna adum leirabadi physical activity sing tawdrabadi PUK NOIBA hantha-hannaba haibasi oithoklaroi romda naksilli. Aikhoibu chung phiral chana thamgadauribasi chang naina haksang sajel tawba haibasini. Amadi masina khwanggi akoibagi fat singgi chang hengathandabadasu mateng pangi. Ngai haktangda oirabasu khongna chatpagi matam phanglabadi chatkadabani. Maramdi haksang leng ottana leigadabadagidi maduna faba heli. PUK NOIBA hantha-hannaba yumda irai laina tawba yaba akhannaba sajel sing tawba yai. Adubu amuktangda loinamak tawge haibadudi khalloidabani. Haksangna adjust tawjanabagi matamsu khara pigadabani. Mari subada chini yawba acha athaksing aikhoigi dietary habits sing nasu aikhoigi haksel amasung haksanggi arumbada ithil piba yai. Karigumba aikhoina chini ka hena charabadi PUK noihallakpagi risk lay. Chini yawba acha athaksing amadi refined carbohydrates sing asi energy gi damak burn tawbada wana thoi. Masina maram oiraga fat oina su tungsillai. Chini chaningbagi khaurangba hantha-hannabagi khwaidagi phaba pambaidi haksanggi kanaba carbohydrates sing process tawdriba chinjak sing chaba amasung ising yamna thakpa haibasini. Ising yamna thakpa haiba asina PUK thalhanduna thamgani. Manga subada stress leiba amasung tumba watpa. Study sing na hairi madudi stress amasung anxiety na haksanggi cortisol hormone sing puthokhalli. Masina haksanggi metabolism tapthahalli. Metabolism taptharakpada haksanggi arumba hantha-hannaba natraga PUK ki fat mangkhinabagi oithokpa yaba chang adu asuki matik hanthaki. Masida sunatana
tumba watpana cortisol wangkhathanbaga loinana calorie wangba chinjaksing chaningbagi changsu hengathalli. Masina hakchanggi arumba maru oina pukki fat hengathalli. Isagi stress level manage tawbaga loinana nongmada yamdrabada pung 7-9 tumnaba hotnaba haibasi yamna maru oi. Taruk subada fiber gi chang nemba chinjaksing chaba. Fiber marang kaina yawba chinjaksing haibasi maru oina puk noibagi chang hanthahange hairabadi suksoi soidana chagadabani. Calorie wangba chinjaksing chaningba fawbagi khawrangba adu fiber nemba diet na hanthahanba ngamdaba yai. Maduna aikhoina chafam thokpa changdagi hena chasilhangani. Masida natana fiber marang kaina yawdrabadi digestive system gi issue singsu lakpa yai. Taret subada isagi jin asisu factor ama oiba yai. Aikhoi isa asi kari mangani, karamba anabasingna narakani haibana chingba amadi atai kaya ama isagi jinna leppa yai. Aduga puk noibagi oinasu isagi jin aduna madugi maram ama oibasu yai.